My dear students, welcome to my channel. Class 4 gi nungsiraba angangsing ngarang sargi ani suba class oina khoi ani suba para Manipur gi masana muna gi maramda takre ko sarna ado ngasi ahum suba para oina khoi ani suba para Manipur gi masana muna hariba para jegi question answer naina gadoba question answer da question number 1 chinna khungadaba question number 2 iraga khungadaba loina na khoigi lol naina ba hariba jingje lakadoba adade na angangsing munna taro dum kano hana sarna khoigi kano da WhatsApp da thagi ba study material jingdo aduduga dum samanai ko sarna hairakadoje aduna sarna pi ba WhatsApp da thagi ba question answer dogi notebook noina hana loina ba singragati adudugi notebook singdo adudaida dum phagtoga sarna parakpa jingje munmuna targa dum memory tawraga su yare natragana hana singraba notebook singdo adu yengdana sarna ta'iba jingje hairaiba jingje munmuna dum taraga adum noi hana kawgiba khotkiba leiramaga dum ningjang horo adudugi chance ni sarna piraije aduduga question answer jingje pharba matungdadi iragadi sana wangangja iraga sana haibadi nakhoida maruoina theunarije spelling lanbagi problem je mai am toina theunare exam da spelling lanba loina na plus khoi English kumba jingjidi parikha da dum irai laina magi matam je dum nangya badum aduga Manipuri gumba Hindi gumba jingjidi ayambana magi mayek se samjana raga iba yadabrina mayek amamam mayek se machiat haitara dumaina kola ga irakpanina ayambana matam nangdabagi problem je dum thoeba Manipuri gumba Hindi gumba subject gumba jingje aduduna question answer jingje simpha phare haire haidana ariambada laithokano tokhokano pharaba question answer jingdo iba sanaraga iraba question answer jingdo noi gi notebook singdo phagtoga aina iriba question answer jiga sarna piraiba question answer jiga sanarabra sanadribra haibado yengaga siak tarba matamdeda noi gi asoibadum nasagi asoibada dum khangjarakane aba loina na siak toba matamdeda spelling ju siak tahoro badum spelling ju siak tahoro adu bataragadi matamdeda nasana siak tojaba matamda nangi asoiba spelling to ju siak tojarani loina na wahi wata aranba yawramaga ju animak correction tawbagi facility khudong saba ma laireba matamdeda wajajingi amadi imungi ahlaman parents imai pasing mateng yawdraga jo notebook ta woina laireba note ina na sana tomda dum check tawjaba yare dana ko adudi bu matamdeda nang na sana dum waja wajaba yareba haibadi notebook tu da ki dum phagtoga notebook to adudagi dum phagtoga spelling na kari da lanba adagi wahi wata na kari da soiba haibado dum na sana dum check tawjarado na adugi matam da nangi asoiba jinda loi khangani tungda soidana bagi wani ko sana haije adum follow tawro sana haiba rule jingje noi tungda dum yam kana rakani higher class orba matam da jo gyantai ko ngangja ado munmunadi taji angangja munmuna taro sar question jingje mathang manau naina parake aduga question jingji answer je 2 times ra hairake haibdi noi amuktang tabda gyan tahdaba adagi tasalodaba dai yaura gajo anira haira gati noida gyan taramdaba singnaba confuse leiba jingdo noida koidana ko aduduna munmuna taro answer question jingji amu khatang parage maramdi like ta yaujeragadina aduga answer jingji 2 times ra hairage ko angangja okay muna taraje ko question number 1 chinna khungadabagi laire ahanba makta question number 4 ta piribaje mukna kamdona sanabage haiba ngarang sarna adum explanation toba matamda yaugre ko adum na yaugre adubu kaudana ba ongtang ningsing ba oina muna taro sar masigi pakum hairage
ꯃꯨꯛꯅꯥ ꯍꯥꯏꯕꯁꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯅꯤ ꯍꯛꯊꯦꯡꯅꯔꯒ ꯃꯨꯛꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯂꯩꯕꯥꯛꯇ ꯊꯥꯗꯔꯒ ꯃꯊꯛ ꯊꯪꯕ ꯇꯥꯟꯅꯕ ꯃꯁꯥꯟꯅꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯄꯥꯎꯈꯨꯝꯁꯦ. ꯃꯨꯛꯅꯥ ꯍꯥꯏꯕꯁꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯅꯤ ꯍꯛꯊꯦꯡꯅꯔꯒ ꯃꯨꯛꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯂꯩꯕꯥꯛꯇ ꯊꯥꯗꯔꯒ ꯃꯊꯛ ꯊꯪꯕ ꯇꯥꯟꯅꯕ ꯃꯁꯥꯟꯅꯅꯤ ꯍꯥꯏꯒꯗꯕ. ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯥ, ꯃꯊꯪ ꯁꯨꯝ ꯆꯠꯊꯔꯛꯑꯒꯦꯀꯣ. ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3ꯗ ꯍꯩ ꯁꯤꯡꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯏ ꯑꯗꯨ ꯀꯅꯥꯗ ꯆꯪꯍꯧꯕꯒꯦ ꯍꯥꯏꯕ. ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯍꯩ ꯁꯤꯡꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯏ ꯑꯗꯨ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯆꯪꯍꯧꯋꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ. ꯍꯩ ꯁꯤꯡꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯏ ꯑꯗꯨ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯆꯪꯍꯧꯏ ꯍꯥꯏꯅ ꯈꯨꯝꯒꯗꯕ. ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯂꯥꯏꯗ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯀꯝꯗꯧꯅ ꯈꯟꯕꯒꯦ ꯍꯥꯏꯕ. ꯄꯥꯎꯈꯨꯝꯗ ꯃꯨꯛꯅꯥ ꯃꯊꯪ ꯁꯥꯟꯅꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯤꯕꯨ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯑꯣꯏꯅ ꯈꯜꯂꯤ ꯍꯥꯏꯕ. ꯉꯔꯥꯡ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯥꯔꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟꯗꯤ ꯇꯧꯈ꯭ꯔꯕꯅꯤꯀꯣ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ. ꯃꯨꯛꯅꯥ ꯃꯊꯪ ꯁꯥꯟꯅꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯤꯕꯨ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯑꯣꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ. ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯃꯤꯠꯇ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯛꯄꯒꯦ ꯍꯥꯏꯕ. ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯃꯤꯠꯀꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ. ꯂꯥꯏ ꯍꯥꯡꯇꯛꯇꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯛꯏ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯅ. ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯀꯦꯀꯣ. ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯛꯏ ꯍꯥꯏꯒꯗꯕ. ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ, ꯃꯨꯟꯅ ꯇꯥꯎꯀꯣ. ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1ꯒꯤ ꯑꯔꯣꯏꯕ ꯀ꯭ꯋꯦꯁꯟ ꯄꯥꯗ ꯃꯨꯛꯅꯥꯗ ꯐꯩꯗꯨ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯣ. ꯀ꯭ꯋꯦꯁꯟꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯅ ꯁꯥꯔ ꯍꯥꯏꯔꯛꯑꯒꯦ, ꯃꯨꯟꯅ ꯇꯥꯔꯣ. ꯃꯨꯛꯅꯥꯗ ꯐꯩꯗꯨ ꯍꯥꯏꯕꯁꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯝꯕꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅꯕ ꯗꯨꯕꯨꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯁꯥꯔ, ꯃꯨꯟꯅ ꯇꯥꯔꯣ. ꯃꯨꯛꯅꯥꯗ ꯐꯩꯗꯨ ꯍꯥꯏꯕꯁꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯝꯕꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅꯕꯗꯨꯕꯨꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯌꯥꯔꯦꯀꯣ. ꯃꯁꯤꯒ ꯂꯣꯏꯅꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1ꯒꯤ ꯆꯤꯟꯅ ꯈꯨꯝꯒꯗꯕꯒꯤ ꯀ꯭ꯋꯦꯁꯟ ꯑꯟꯁꯔ ꯅꯩꯅꯕ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯂꯣꯏꯔꯦ. ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯃꯨꯛ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2ꯒꯤ ꯏꯔꯒ ꯈꯨꯝꯒꯗꯕꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ. ꯍꯧꯔꯁꯤꯀꯣ ꯑꯉꯥꯡꯁꯥ. ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕꯒꯤ ꯀꯣꯛꯇ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯃꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯍꯥꯏꯕ. ꯀ꯭ꯋꯦꯁꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤ ꯊꯛ ꯈꯥ ꯈꯪꯅ ꯅꯣꯜꯂꯨꯛꯅ ꯆꯠꯄ ꯂꯤꯆꯠꯄꯨ ꯈꯪꯅꯩ ꯍꯥꯏꯅ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯈꯨꯝꯃꯅꯤ ꯑꯍꯥꯟꯕ ꯀ꯭ꯋꯦꯁꯟꯁꯤꯒꯤ. ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀ꯭ꯋꯦꯁꯟ ꯃꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯍꯥꯏꯕ ꯀ꯭ꯋꯦꯁꯟꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯅꯗꯔ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯍꯥꯏꯕꯗꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃꯗ ꯑꯃꯨꯛ ꯍꯧꯒꯗꯕ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯅ. ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯔꯛꯀꯦ. ꯃꯁꯤꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯗꯤ ꯑꯩꯈꯣꯏ ꯏꯁꯦꯜ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯜꯂꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯍꯪꯉꯛꯏꯕ ꯀ꯭ꯋꯦꯁꯟꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀ꯭ꯋꯦꯁꯟ 2 ꯍꯪꯉꯛꯑꯒꯅ ꯄꯦꯔꯥꯒ꯭ꯔꯥꯐ 2 ꯈꯨꯝꯒꯗꯕ. ꯀ꯭ꯋꯦꯁꯟ 3 ꯄꯨꯟꯁꯤꯜꯂꯒ ꯍꯪꯉꯛꯑꯒana ꯄꯦꯔꯥꯒ꯭ꯔꯥꯐ ꯅꯥꯏꯅ ꯄꯦꯔꯥꯒ꯭ꯔꯥꯐ 3 ꯈꯨꯝꯒꯗꯕ ꯍꯪꯉꯛꯏꯕ ꯀ꯭ꯋꯦꯁꯟꯗꯨꯒꯤ ꯃꯇꯨꯡꯏꯟꯅ. ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ. ꯆꯔꯥꯡꯅꯅ ꯏꯁꯟꯗꯕ ꯑꯗꯨꯕꯨꯅꯤꯀꯣ ꯄꯦꯔꯥꯒ꯭ꯔꯥꯐ ꯅꯥꯏꯅ ꯈꯨꯝꯕꯅ ꯍꯥꯏꯁꯦ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ. ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤ ꯊꯛ ꯈꯥ ꯈꯪꯅ ꯅꯣꯜꯂꯨꯛꯅ ꯆꯠꯄ ꯂꯤꯆꯠꯄꯨ ꯈꯪꯅꯩ. ꯁꯤꯅ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯂꯩꯔꯦ. ꯑꯅꯗꯔ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃꯗ ꯑꯃꯨꯛ ꯍꯧꯔꯅꯤ. ꯃꯁꯤꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯗꯤ ꯑꯩꯈꯣꯏ ꯏꯁꯦꯜ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯜꯂꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3ꯗ ꯀꯔꯝꯕ ꯊꯧꯔꯝꯁꯤꯡꯗ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤ ꯁꯥꯟꯅꯕꯒꯦ ꯍꯥꯏꯕ. ꯄꯥꯎꯈꯨꯝꯗ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯎꯁꯪ ꯃꯌꯥ ꯈꯨꯗꯤꯡꯒꯤ, ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯈꯨꯗꯤꯡꯒꯤ,
ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯄꯥꯅꯥ ꯄꯥꯅꯥꯒꯤ ꯖꯇ꯭ꯔꯥ ꯈꯟꯕꯒꯤ ꯃꯇꯝꯗ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯎꯁꯪ ꯃꯌꯥ ꯈꯨꯗꯤꯡꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯈꯨꯗꯤꯡꯒꯤ ꯈꯨꯟ ꯈꯨꯟꯒꯤ ꯅꯠꯇ꯭ꯔꯒ ꯄꯥꯅꯥ ꯄꯥꯅꯥꯒꯤ ꯖꯇ꯭ꯔꯥ ꯈꯟꯕꯒꯤ ꯃꯇꯝꯗ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯂꯥꯏꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ ꯈꯔꯒꯤ ꯃꯃꯤꯡ ꯏꯌꯨ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯍꯥꯏꯔꯛꯀꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ ꯈꯔꯒꯤ ꯃꯃꯤꯡꯗꯤ ꯂꯣꯡꯈ꯭ꯔꯧ ꯀꯥꯃꯥ ꯀꯥꯞꯂꯥ ꯀꯣꯠꯄꯤ ꯀꯥꯃꯥ ꯆꯦꯞꯆꯤꯡ ꯀꯥꯃꯥ ꯅꯤꯡꯒꯣꯡ ꯂꯪꯕ ꯀꯥꯃꯥ ꯈꯨꯗꯣꯡ ꯀꯥꯃꯥ ꯍꯩꯕꯣꯡ ꯀꯥꯕꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ ꯈꯔꯒꯤ ꯃꯃꯤꯡꯗꯤ ꯂꯣꯡꯈ꯭ꯔꯧ ꯀꯥꯞꯂꯥ ꯀꯣꯠꯄꯤ ꯆꯦꯞꯆꯤꯡ ꯅꯤꯡꯒꯣꯡ ꯂꯪꯕ ꯈꯨꯗꯣꯡ ꯍꯩꯕꯣꯡ ꯀꯥꯕꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2ꯒꯤ ꯑꯔꯣꯏꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯃꯤꯠꯇ ꯃꯨꯛꯅꯥ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯨꯛꯅꯥ ꯇꯨꯔꯦ ꯍꯥꯏꯕꯁꯤ ꯀꯔꯝ ꯈꯪꯒꯅꯤ ꯍꯥꯏꯕ ꯀ꯭ꯋꯦꯁꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯨꯛꯅꯥ ꯇꯨꯔꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯇ ꯂꯪꯊꯕ ꯃꯇꯝꯗ ꯈꯨꯎ ꯅꯠꯇ꯭ꯔꯒ ꯈꯨꯎ ꯃꯊꯛꯀꯤ ꯍꯛꯆꯥꯡꯅ ꯂꯩꯕꯥꯛꯇ ꯇꯥꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯃꯨꯛꯅꯥ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯨꯛꯅꯥ ꯇꯨꯔꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯇ ꯂꯪꯊꯕ ꯃꯇꯝꯗ ꯈꯨꯎ ꯅꯠꯇ꯭ꯔꯒ ꯈꯨꯎ ꯃꯊꯛꯀꯤ ꯍꯛꯆꯥꯡꯅ ꯂꯩꯕꯥꯛꯇ ꯇꯥꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯖꯥ ꯃꯁꯤꯒ ꯂꯣꯏꯅꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕꯒꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯀꯣꯛ ꯁꯝ ꯂꯥꯏ ꯑꯃꯁꯨꯡ ꯃꯤꯠ ꯅꯩꯅꯕ ꯂꯣꯏꯔꯦ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3ꯒꯤ ꯃꯁꯥꯒꯤ ꯂꯧꯁꯤꯡꯅ ꯈꯨꯝꯒꯗꯕ ꯃꯁꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯅꯁꯥꯅ ꯄꯥꯔꯥꯁꯦ ꯁꯥꯔꯅ ꯇꯥꯛꯈ꯭ꯔꯦ ꯑꯗꯒꯤ ꯅꯣꯏꯅꯁꯨ ꯃꯨꯟꯅ ꯇꯥꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯂꯧꯁꯤꯡꯅ ꯈꯨꯝꯒꯗꯕꯁꯤꯗꯤ ꯅꯣꯏꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯄꯥꯔꯥꯗꯣ ꯃꯨꯟꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯥꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤꯕ ꯀꯔꯤ ꯂꯩꯔꯤꯕ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯃꯣꯠꯇꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯇꯧꯔꯒ ꯐꯣꯡꯗꯣꯛꯑꯒ ꯏꯒꯗꯕꯅꯤꯀꯣ ꯁꯤꯒꯤ ꯃꯁꯥꯒꯤ ꯂꯧꯁꯤꯡꯅ ꯈꯨꯝꯒꯗꯕ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯤ ꯑꯗꯨꯅ ꯅꯣꯏ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯣ ꯑꯗꯨꯝ ꯏꯕ ꯁꯥꯟꯅꯔꯣ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯗꯩꯗꯗꯤ ꯍꯌꯦꯡ ꯑꯉꯥꯡ ꯑꯃꯒ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯕꯗꯤ ꯃꯣꯠ ꯃꯥꯟꯅꯗꯕꯅꯤ나 ꯑꯉꯥꯡ ꯑꯃꯒ ꯀꯩꯁꯨ ꯄꯥꯎꯈꯨꯝ ꯃꯥꯟꯅꯔꯣꯏ ꯁꯤꯗꯩꯗꯗꯤ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯀꯣ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯃꯥꯔꯛ ꯑꯗꯨꯝ ꯄꯤꯒꯅꯤ ꯁꯤꯁꯤꯃꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯂꯧꯁꯤꯡꯅ ꯈꯨꯝꯒꯗꯕꯒꯤ ꯑꯣꯏꯅꯗꯤ ꯁꯥꯔ ꯍꯣꯏꯅ ꯑꯃꯐꯥꯎ ꯄꯤꯔꯣꯏꯀꯣ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯀꯦ ꯌꯥꯔꯦꯀꯣ ꯑꯉꯥꯡꯖꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯄꯦꯖꯇ ꯑꯃꯨꯛ ꯐꯥꯎꯗꯣꯛꯑꯁꯦ ꯃꯊꯪꯒꯤ ꯄꯦꯖꯇ ꯂꯩꯔꯦ ꯂꯣꯜ ꯅꯩꯅꯕ ꯍꯥꯏꯗꯅ ꯂꯩꯔꯦꯀꯣ ꯂꯣꯜ ꯅꯩꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯄꯥꯔꯥ ꯑꯍꯥꯟꯕꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯒꯤꯗꯤ ꯂꯥꯏꯔꯦ ꯄꯥꯔꯔꯣꯏꯒꯦꯀꯣ ꯑꯗꯨꯝ ꯀꯩꯁꯨ ꯂꯩꯕ ꯀꯩꯅꯣ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯨꯕ ꯄꯥꯔꯥ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯗꯒꯤ ꯈꯟꯒꯠꯂꯒ ꯀꯔꯝꯕ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯕ ꯑꯗꯒꯤ ꯀꯣꯏꯁꯟꯗꯨꯒꯤꯅ ꯄꯥꯎꯈꯨꯝ ꯀꯃꯥꯏꯅ ꯈꯨꯝꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯃꯨꯟꯅ ꯑꯗꯨꯝ ꯇꯥꯔꯣꯀꯣ ꯑꯉꯥꯡꯖꯥ ꯁꯤꯗꯩꯁꯤꯗꯩꯗ ꯑꯩꯅ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯜ ꯅꯩꯅꯕꯒꯤ 1 ꯄꯥꯎ ꯑꯗꯨꯒ ꯈꯪꯖꯤꯜꯂꯨ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯄꯦꯔꯥꯒ꯭ꯔꯥꯐꯁꯦ ꯁꯤꯗꯒꯤ ꯁꯥꯔꯅ ꯀꯣꯏꯁꯟ 3 ꯁꯦꯂꯦꯛ ꯇꯧꯈꯠꯂꯦ ꯑꯗꯨꯒ ꯁꯦꯂꯦꯛ ꯇꯧꯔꯕ ꯀꯣꯏꯁꯟ 3ꯁꯦ ꯀꯣꯏꯁꯟ ꯑꯃꯗꯤ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯔꯣ ꯑꯗꯨꯝ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯆꯩꯈꯩ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯆꯩꯈꯩ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤꯗꯅ ꯆꯩꯈꯩ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯐꯨꯜ ꯁ꯭ꯇꯣꯞ ꯍꯥꯏꯕꯗꯣ
ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯄꯥꯎꯈꯨꯝꯗ ꯍꯥꯏꯔꯛꯑꯒꯦ ꯃꯄꯨꯡ ꯐꯥꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯒꯤ ꯑꯔꯣꯏꯕꯗ ꯆꯩꯈꯩ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯃꯄꯨꯡ ꯐꯥꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯒꯤ ꯑꯔꯣꯏꯕꯗ ꯆꯩꯈꯩ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯆꯩꯈꯩ ꯆꯤꯡꯕꯤꯔꯣ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯒꯤꯀꯣ ꯑꯗ ꯈꯨꯗꯝ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯈꯨꯗꯝ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯆꯩꯈꯩ ꯆꯤꯡꯕꯤꯔꯣ ꯋꯥꯍꯩ ꯄꯔꯦꯡꯗꯣ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯈꯨꯗꯝ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯋꯥꯍꯩ ꯄꯔꯦꯡꯗꯣ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯆꯩꯈꯩ ꯆꯤꯡꯉꯣ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯎꯈꯨꯝ ꯂꯣꯏꯔꯦꯀꯣ ꯑꯅꯤꯁꯨꯕꯗ ꯍꯥꯏꯔꯛꯑꯒꯦ ꯑꯍꯪꯕ ꯈꯨꯗꯝ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯗ ꯑꯍꯪꯕ ꯈꯨꯗꯝ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗ ꯑꯍꯪꯕ ꯈꯪꯅꯕ ꯋꯥꯍꯩ ꯄꯔꯦꯡꯒꯤ ꯑꯔꯣꯏꯕꯗ ꯑꯍꯪꯕ ꯈꯨꯗꯝ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯑꯍꯪꯕ ꯈꯪꯅꯕ ꯋꯥꯍꯩ ꯄꯔꯦꯡꯒꯤ ꯑꯔꯣꯏꯕꯗ ꯑꯍꯪꯕ ꯈꯨꯗꯝ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯀꯣ ꯆꯩꯈꯩ ꯆꯤꯡꯉꯣ ꯑꯗꯨꯒ ꯈꯨꯗꯝꯗ ꯅꯪꯕꯨ ꯃꯨꯛꯅꯥ ꯍꯩꯕ꯭ꯔꯥ ꯀꯣꯏꯁꯟ ꯍꯪꯉꯤꯕꯅꯤꯅ ꯑꯔꯣꯏꯕꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯃꯥꯔꯛ ꯍꯥꯏꯕꯗꯤ ꯑꯍꯪꯕ ꯈꯨꯗꯝ ꯊꯝꯕꯤꯔꯣ ꯌꯥꯔꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯈꯨꯗꯝꯗ ꯅꯪꯕꯨ ꯃꯨꯛꯅꯥ ꯍꯩꯕ꯭ꯔꯥ ꯀꯣꯏꯁꯟ ꯍꯪꯉꯤꯕꯅꯤꯅ ꯑꯔꯣꯏꯕꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯃꯥꯔꯛ ꯍꯥꯏꯕꯗꯤ ꯑꯍꯪꯕ ꯈꯨꯗꯝ ꯊꯝꯃꯣ ꯑꯔꯣꯏꯕꯗ ꯀꯣꯏꯁꯟ ꯅꯝꯕꯔ ꯑꯍꯨꯝꯁꯨꯕꯗ ꯑꯔꯣꯏꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯑꯦꯛꯁꯇ꯭ꯔꯥ ꯀꯣꯏꯁꯟꯗ ꯑꯉꯛꯄ ꯈꯨꯗꯝ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯑꯉꯛꯄ ꯈꯨꯗꯝ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯄꯥꯎꯈꯨꯝꯗ ꯑꯉꯛꯄ ꯈꯪꯅꯕ ꯋꯥꯍꯩ ꯄꯔꯦꯡꯒꯤ ꯑꯔꯣꯏꯕꯗ ꯑꯉꯛꯄ ꯈꯨꯗꯝ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯆꯩꯈꯩ ꯆꯤꯡꯖꯜꯂꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯑꯉꯛꯄ ꯈꯪꯅꯕ ꯋꯥꯍꯩ ꯄꯔꯦꯡꯒꯤ ꯑꯔꯣꯏꯕꯗ ꯑꯉꯛꯄ ꯈꯨꯗꯝ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯀꯣ ꯆꯩꯈꯩ ꯆꯤꯡꯖꯜꯂꯣ ꯈꯨꯗꯝꯗ ꯏꯁ ꯀꯣ ꯑꯉꯛꯄ ꯈꯨꯗꯝ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯑꯦꯛꯁꯀ꯭ꯂꯥꯃꯦꯁꯟ ꯃꯥꯔꯛ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯝꯃꯣ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯆꯩꯈꯩ ꯑꯃꯨꯛꯀ ꯍꯥꯏꯔꯒꯦ ꯈꯨꯗꯝꯗ ꯏꯁ ꯑꯦꯛꯁꯀ꯭ꯂꯥꯃꯦꯁꯟ ꯃꯥꯔꯛ ꯑꯉꯛꯄ ꯈꯨꯗꯝ ꯊꯝꯃꯣ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯑꯗꯨꯒ ꯆꯩꯈꯩ ꯏꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯍꯥꯟꯕ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤꯒꯤ ꯑꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯀꯣꯏꯁꯟ ꯂꯣꯏꯔꯦꯀꯣ ꯃꯇꯥꯡꯁꯤꯗꯩꯗ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯡ ꯀꯨꯃꯥꯔ ꯀꯧꯏ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯃꯥꯅ ꯃꯄꯨꯡ ꯐꯥꯕ ꯋꯥꯍꯩ ꯄꯔꯦꯡꯅꯤ ꯑꯗꯒꯤ ꯑꯍꯪꯕ ꯈꯪꯅꯕ ꯈꯨꯗꯝ ꯑꯦꯛꯁꯀ꯭ꯂꯥꯃꯦꯁꯟ ꯑꯉꯛꯄ ꯈꯪꯅꯕ ꯈꯨꯗꯝ ꯁꯤ ꯁꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯑꯉꯥꯡꯖꯥ ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯐꯝ ꯊꯣꯛꯄ ꯈꯨꯗꯝꯁꯤꯡ ꯊꯝꯃꯣꯌꯦ ꯁꯤ ꯄꯥꯔꯛꯀꯦꯀꯣ ꯁꯥꯔ ꯃꯨꯛꯅꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯃꯨꯛꯅꯥ ꯖꯇ꯭ꯔꯥꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯃꯁꯤꯗꯤ ꯃꯨꯛꯅꯥ ꯐꯩꯗꯨ ꯀꯧꯏ ꯃꯁꯤꯗꯩꯗ ꯀꯔꯝꯕ ꯈꯨꯗꯝꯁꯤꯡ ꯊꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯥꯔ ꯍꯥꯏꯔꯛꯀꯦ ꯅꯣꯠ ꯇꯧꯁꯜꯂꯣ ꯃꯨꯛꯅꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯩꯗ ꯑꯍꯪꯕ ꯈꯨꯗꯝ ꯊꯝꯕꯤꯔꯣ ꯌꯥꯔꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯃꯨꯛꯅꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯩꯗ ꯑꯍꯪꯕ ꯈꯨꯗꯝ ꯊꯝꯃꯣ ꯃꯊꯪꯗ ꯃꯍꯥꯛꯅ ꯃꯨꯛꯅꯥ ꯖꯇ꯭ꯔꯥꯅꯤ ꯆꯩꯈꯩ ꯊꯝꯃꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯃꯍꯥꯛꯅ ꯃꯨꯛꯅꯥ ꯖꯇ꯭ꯔꯥꯅꯤ ꯆꯩꯈꯩ ꯊꯝꯃꯣ ꯑꯣ ꯑꯉꯛꯄ ꯈꯨꯗꯝ ꯊꯝꯃꯣ ꯑꯣ ꯑꯁꯤꯗꯩꯗ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯃꯁꯤꯗꯩꯗ ꯑꯃꯨꯛ ꯆꯩꯈꯩ ꯊꯝꯃꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯑꯣ ꯑꯁꯤꯗꯩꯗ ꯑꯉꯛꯄ ꯈꯨꯗꯝ ꯊꯝꯃꯣ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯑꯁꯤꯗꯩꯗ ꯆꯩꯈꯩ ꯊꯝꯃꯣ ꯃꯁꯤꯗꯤ ꯃꯨꯛꯅꯥ ꯐꯩꯗꯨ ꯀꯧꯏ ꯃꯁꯤꯗꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯆꯩꯈꯩ ꯄꯤꯖꯔꯦꯀꯣ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯋꯥꯍꯩ ꯄꯔꯦꯡꯒꯤ ꯑꯔꯣꯏꯕꯗ ꯊꯝꯃꯤꯕ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯆꯨꯝꯊꯣꯛꯑꯣꯌꯦ ꯁꯩꯗ ꯃꯥꯅ ꯊꯝꯃꯤꯁꯤꯡꯁꯦ ꯂꯥꯜꯂꯦ ꯑꯗꯨꯅ ꯆꯨꯝꯊꯣꯛꯑꯒ ꯏꯌꯨ ꯍꯥꯏꯕ ꯄꯥꯔꯒꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯁꯤꯗꯩꯗ ꯆꯩꯈꯩ ꯊꯝꯃꯤꯁꯦ ꯑꯍꯪꯕ ꯈꯨꯗꯝ ꯑꯣꯟꯊꯣꯛꯑꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯁꯤꯗꯩꯗ ꯆꯩꯈꯩ ꯆꯤꯡꯉꯤꯕꯁꯦ ꯑꯍꯪꯕ ꯈꯨꯗꯝ ꯑꯣꯟꯊꯣꯛꯑꯣ ꯌꯥꯔꯦ ꯃꯊꯪꯗ ꯃꯥꯅꯤ ꯃꯈꯣꯏꯅ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕꯅꯤ ꯁꯤꯗꯩꯁꯤꯗꯩꯗ ꯑꯍꯪꯕ ꯈꯨꯗꯝ ꯊꯝꯃꯤꯁꯤꯅ ꯆꯩꯈꯩ ꯑꯣꯟꯊꯣꯛꯑꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯃꯥꯅꯤ ꯃꯈꯣꯏꯅ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕꯅꯤ ꯁꯤꯗꯩꯗ ꯆꯩꯈꯩ ꯊꯝꯃꯤꯁꯤꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯑꯍꯪꯕ ꯃꯥꯔꯛ ꯊꯝꯃꯤꯁꯤꯅ ꯆꯩꯈꯩ ꯑꯣꯟꯊꯣꯛꯑ ꯌꯥꯔꯦ ꯃꯊꯪꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯁꯤꯗꯩꯗ ꯃꯥꯅ ꯑꯉꯛꯄ ꯈꯨꯗꯝ ꯊꯝꯃꯤꯁꯦ ꯁꯤꯁꯨ ꯆꯩꯈꯩ ꯑꯣꯟꯊꯣꯛꯑꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯒꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯁꯤꯗꯩꯗ ꯑꯉꯛꯄ ꯈꯨꯗꯝ ꯊꯝꯃꯤꯁꯦ ꯆꯩꯈꯩ ꯑꯣꯟꯊꯣꯛꯑꯣ ꯑꯗꯨꯒ ꯏꯁ
nongbal siba tarene sidi dum chume yare ko amuka harake is nongbal siba tarene yare ko ngangja ngasi matang se da loisalaji hayang ahum suba para kaibul lamjau jamuk ta thorage okay thanks